खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरीबा नुंगथिलगी पाउ मियेंग ताबिरिबा पुमनमकपु अहानबा मकदा तरामना ओक्चरी ngasi imphal da phongkiba maruoiba pauche singi manungda maruoiba pauche oriba huyelam pau amadi naharo thaudangi editor gi ayaba lokjaraga pauche sa phongkiba maruoiba pausing pathokchari ahanbada local news yankhaiga manga shuba statehood day gi thoram pangthokre mipum khudimakna constitution bo kai khumnabaga loinana leibaka sigi longakna chatkadabani governor 𝐋𝐢𝐯𝐬 चाहे खुदिंग की पांगथोकपगुम इंग कुमजा 1958 मणिपुर ने इंडिया की मपुंग फावा स्टेट अमा ओइखिबगी चाहे यांखैगा मंगा शुबा स्टेटहुड पालन की थौरम ngasi मणिपुर लेंगांगना सेंदुना अहानबा मणिपुर राइफल्स की परेड ग्राउंड मणिपुर की गवर्नर 𝐂𝐷𝐸𝐻 चीफ गेस्ट ओइदना पांगथोखरे थौरम अदुदा मणिपुर लेंगा की चीफ सेक्रेटरी सिक्योरिटी एडवाइजर डीजीपी अमदी लेंगा की मकोक थोंबा ऑफिशियल्स कयाना सरुक याखी थौरम अदुदा चीफ गेस्ट की वारोल पीरदुना मणिपुर की गवर्नर 𝐂𝐷𝐸𝐻 हाई लंदम असिगी मियामना ngalingay matamda amata oina hotnakiba kaya adu amuk hanna nahonana ningsinghalli Indian Union gi manungda asumna mapum faba statehood fangba haibasi democratic oiba wakhalonda masana lengak jaba amadi chawkhat lambida changshin magi mayek sengna uhalli Manipur statehood mapum fana fanglaba matungda state asina India gi democratic framework manungda khwaidigi fazaba lamdam ama oiduna lakli mipum khudimana constitution bu ikai khumnabaga loinana leibaka sigi longangna chatkadabani masida natana amana amabu ikai khumnaba amadi lamdam asida ingtappa hanjilakna ba hotnaba haibasi miyam pumnamakki thodang yamna chawna lei hauzik leiriba irang asi kanglup anina wali sanaduna democratic oiba mawongda ingtappa hanjina ba hotnagadabani State asina chawkhat thaurangi lamda khumang chawshin ba haibasi amana amabu thazaba nungshi chanana laiminaraba matamdata purakpa ngamgani Maramaduna state asibu tangdu leitaba mapum faba chawkhatnaba hotnabada miyam pumnamanga thodang lawminagadabani haina miyamgi pukning chingsiladuna mahakna makhatana hai state asina sports arts science civil service defense amadi atai hiram kayadasu singthaningai oiba thabak tawduna national amadi international thakta mingchat puraktuna lamdam asida natana India pumbagi mingchat puraklibani hainasu Manipur gi miyambu mahakna thagatpa phongdokhi Manipur statehood fangba numita separate administration tanba mathong khangdaba singna Churachandpurda mitai ama kaptuna hatkri May 2019 dagi Manipur dagi legislature gi power yauba union territory lawgani haiduna mitai da tamna onsinduna kuki zogi mathong khangdaba singna tamthiraba lan chatharakpadagi hauzik fawba waroshin puraktrabasu president rule lengak lakpadagi lan ga mari leinaba mihat mipungi thabak khanghan hanthakhraba matungda ngasi Manipur na mapum faba state oirakpagi chahi 59 surakpa kumon thoram governor na athoiba mingtunglen oiduna pangthokiba numitki ngasi numidang pung 10 khara helakpada Churachandpurda kukizo makthong khangdaba singna mitai macha ama nongmaina kaptuna hatkri Thaudok asigi matangda ngasi numidang pung 13 ga minute 30 tarakpada pauchi asna Churachandpur police control da telephone tawduna hangbada thaudok asi Churachandpur PS gi nongchuklomda kilometer 9 lom lapna leiba tin najang khulgi mafam amada thokibani hairi Thaudok asigi pau tabaga Churachandpur gi SP Gaurav yauna night mobile team amasung Churachandpur PS ki personal single loinana thaudok thokfamda changsinkhri adumoinamak laikhidraba mitai machadugi haksang lokhalakpra natraga lokhalaktabra haibidudi halaktribanina khangbangamdri hairaki amaromda pauchesna fangba pauna haibada mathong khangdaba sing na nomaina kaptuna hatok pikraba mioi adugi maming mayanglambam rishikanta chahi 38 apokpa M Tombi kawi 𝐶𝐷𝐸𝐻 uchan makhong laikai ward number 7 dagini hairi Thaudok asigi matangda pauchi asina ngasi numidang pung 13:09 tarakpada laikhidraba rishikantagi mapaga pokminaba machimanawgi machanupani haiba sanayai koba mioi amada hanglubada lan horaktringai gi mamangda laikhidraba rishikantana Churachandpurdagi nupi amaga khangnabadagi puraklagani haiduna lan mamangda bathroom latrine nachingba saramlabani adubu lan horakpadagi mahak kadaida leibanu haiba chapchana khangdrabasu Nepalda plastic engineering gi thabak tawduna leibani hairi Police control room nadi mahak khangnaba nupi adu tuivongi jail campus leiba quarter da lairakibani hairi
Manipur ing tappa hanjilaknaba amasung miyamgidamakta nungai yaifaba puraknaba leptana hotnari PM. Manipur thokliba irang asibu lakshinduna tungkoina ing tappa thamnaba amadi miyamgi chawkhat thaurangi thabak kaya paikhatuna Manipur bu chawkhatpagi lambida mang thana chatpa ngamnanaba India laingakna leptana hotnari haina Prime Minister Narendra Modi na phongdokri. Manipur na laibak asigi mapum faba state ama phangmaduna ngasi state lengang sinduna state ki thakta first ema ground pangthok liba yankhai manga shuba statehood day thoromga asiga mari leinana governor 𝐋𝐢𝐯𝐞 𝐍𝐞𝐰𝐬 kuthangda manipur miyam da yaifa pauzil piraduna wafamasi prime minister narendra modi na phongdorkhibani statehood day numit ki yaifa pauzil piraduna prime minister narendra modi na tharakhiba warol aduda laibak asigi leiriba tongan tongan ba fazaraba cultural fabric asida manipur ki culture na hena mathoi hapli Manipur ki lairiba khutsa haiba amadi sana khotnabana laibak asibu malim ki thakta saktakpada achoba thodang lauri Manipur miyam na mahausa ki khalbu ngak senuna thamnaba honabada natana nupi oibi sengbu empower tawduna sustainable oiba punsi mahingde hinganaba hotnariba asi ngasigi mirol asina Manipur miyam dagi tamjoningai ni hairi Statehood Day gi numit lakpa asina aikhoi pumna makki mafamda laibak asibu hen mapangal kanba laibak ama oina ba hotnabada aikhoi pumna makki daita logadabani haibadu nahona na ningsinghale laibak asina ning tamba fangana ba hotnabada Manipur na lawkhiba thodang adu bu ningsingladuna Prime Minister Narendra Modi na hai laibak asigi ahanba machu ohungi firal Netaji Subhash Chandra Bose Azahid Force na Manipur chingkhatkibani Masing yamlaba Manipur gi nupa amasung nupi kayana laibak asibu ningtamba fanganaba changsinba khongjangda mathuai hapa thawai thabada pamuba leitana laibak asigidamakta thadokhi Manipur na laibak asigi ningtamnaba changsinkhiba khongjang adubu ikai khumnaba utpo oina Andaman and Nicobar Island gi leiriba Mount Harriet pu Mount Manipur haina nauna mingthonkhre Haukiba chahi lising aniga taraga mari dagi hauduna BJP na luchingba NDA gi laingak asina North East region da leiriba miyam gi yaifanaba amadi chawkhatpagi lambida lakuna miyam na mangliba manglan adubu ningba thungnanabagi damakta ek is ek first haina nauna mingthonduna ngasi fawba lepa leitana thabak thorom kaya paikhatli Lising aniga kunga manga gi September thada Prime Minister Narendra Modi na Manipur da lakhiba khongchat adubu na hauna na ningsingladuna mahakna makhata na hai Khongchat aduda Churchandpur amadi Imphal da leiba masing yamnaba miyamna akanba nong marakta mahaput khorang na ngaiduna leiramba adu mahaki mafamda ngasi fawba kawba leite numit aduda lupa crore kaya gi development project kaya nauna sangaba amadi anoba project kaya gi jatra hunki Manipur ing tappa hanjilaknaba amadi lepa leitaba chawkhatpagi lambida laknabagi mahaki maikaidagi lepa leitana hotnari haina su mahakna phongdokhi Asida natana Manipur ing tappa hanjilaknaba amadi chawkhatpagi lambida mang thana chatnanaba hotnabada Manipur gi miyamna leiriba thodang asibu mahakna singthapaga loinana amatu oina punna lepminaduna makhata na hotnaminasi haina su phongdokhi National News amuk pathokchari Aam Aadmi Party amasung Congress na BJP thingnanaba Chandigarh of voting gi system chathagadauri Aam Aadmi Party amasung Congress na khupsanaduna Chandigarh Mayor Mikhalda chahi asigi oina khwaidagi chawna ahongba ama puraknaba hotnari masi political gi oiba kangnon amata nate adubu vote thada bagi kangnon da oigedawribani Chandigarh City Puwari da ihan hanbo oina Mayor ama khanbagi mikhalda mamangdagi chatnaduna lakdiba secret ballot sizinabagi mahutta khut thangatpagi mawong asina maut singedawribani secret ballot sizinabagi thawong asi chahi kayadagi choyetnaba amadi aranba kaya sizinare haina maikai kayadagi maral siba leiribani kumja lising aniga kunga marigi Mayor khanbagi mikhalda Chandigarh gi oina Municipal Corporation House aduda party amakhakna khudum chanbagi nungaitaba thodok laikhrabani Madugi matung amuk hanna Aam Aadmi Party amasung Congress na khutsamnaduna chayol ama fagadoraba Chandigarh mikhalasida khut thangatuna vote thadabagi thabakasi chathagadabani Chandigarh Congress President Oriba HS Lucky na phongdokibada Aam Aadmi Party ka khutsamnaduna yadaba matang khara lakle maramdi media na Congress Party asibu Chandigarh da BJP ka punna chatminare haibagi maral siraknaba ngaiduna leiribani maramaduna open head voting asina kanana kanagi damakta vote thadagadage haibadu miyamna khudakta adumak khanglagani lakina makha taraduna
BJP bu namthanabagidamakta party adugi maikadagi kathokpa kharaga loinana anauba khongthang ama oina open mikhal asi chathagadoribani. Congress na Chandigarh gi mayor gi firm asi AAP da pithoknaba sem sakhibani aduga atopa senior deputy mayor amadi deputy mayor gi posting mikhal saruk yagadori. Congress na khongthang asi BJP gi mirep oigedoriba miyoi aduna hanagi mawongda leiriba vote thadabagi chatnabi adu leirabadi adumak mai pakhiba yabagi tanja leiribani. Mamangi Mikhalda BJP Harpreet Bablana vote masing taragamapan fanglaga mai pakhibani handaki Mikhal asida open head ki system season aduna taseng ba miyoishina vote masing kaya fangi khanglagani. Kokrajhar da anauba hingsa gi paw leitre mafam kaya da lanmi thamkhri. Assam gi Kokrajhar da ngarang numidang dagi hauraga ngasi ayuk fawba anauba hingsa gi paw amata leitre mafam adu da irang hinzilaktanaba army gi kalam kaya deploy tawdu da thamkhri. Ningsing bayabadi hingsa gi thabak adu lambi da thokpa accident amagi thodukta vodo amaga adivasi amaga laikhidabadagi haurakhibani. Official singna fongdorapagi matungina Kokrajhar district ngarang dagi hauraga VNSS ki section 163 gi makhada athingbagi order thamlakpani. Lengak na Kokrajhar amadi nakna leiba Chirang district ta mobile internet ki service adu temporary oina thingjinki Rapid Action Force CRPF amasung Assam Rifles yauna Army kalamari hingsha thofam singda thambadagi anauba thodok sing thokpagi paw lekhidabani. ꯀꯥꯞꯂꯨꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨꯡ ꯃꯆꯥ HIV positive ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯋꯥꯊꯣꯛ ꯑꯣꯏꯔꯤ꯫ ꯖꯔꯈꯥꯟꯒꯤ ꯋꯦꯁ ꯁꯤꯡꯚꯨꯝꯗ ꯂꯩꯕ ꯁꯗꯥꯔ ꯍꯣꯁꯄꯤꯇꯥꯜꯗ ꯀꯥꯞꯂꯨꯕꯗꯒꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ HIV positive ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯆꯥꯎꯅ ꯋꯥꯊꯣꯛ ꯑꯣꯏꯔꯤ꯫ ꯚꯤꯛꯇꯤꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯝꯖꯥ 2019ꯒꯤ ꯖꯅꯋꯥꯔꯤ ꯊꯥꯗ ꯅꯨꯄꯤ ꯑꯁꯤ ꯆꯥꯏꯕꯁꯥ ꯁꯗꯥꯔ ꯍꯣꯁꯄꯤꯇꯥꯜꯗ C-section ꯈꯨꯊꯥꯡꯗ ꯑꯉꯥꯡ ꯄꯣꯛꯈꯤ ꯃꯗꯨꯗ ꯀꯥ ꯍꯦꯟꯅ ꯆꯠꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯕ꯭ꯂꯗ ꯕꯦꯡꯛꯇꯒꯤ ꯂꯧꯗꯨꯅ ꯀꯥꯞꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯟ ꯊꯥꯗ ꯃꯤꯔꯣꯜꯂꯛꯄ ꯃꯇꯝꯗ ꯆꯦꯛꯑꯞ ꯇꯧꯕ ꯆꯠꯂꯨꯕꯗ HIV positive ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯅꯨꯄꯥ ꯑꯗꯨꯁꯨ ꯇꯦꯁ ꯇꯧꯊꯣꯛꯄꯗ HIV positive ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥ ꯑꯁꯤꯒꯤ ꯑꯅꯤꯗ ꯑꯅꯤꯁꯨꯕ ꯑꯉꯥꯡ ꯄꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯅꯥꯔꯛꯄꯗꯒꯤ ꯇꯦꯁ ꯇꯧꯔꯨꯕꯗ HIV positive ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯕ ꯀꯥꯏꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜꯅ ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯄꯤꯗꯨꯅ ꯀꯨꯝꯖꯥ 2019ꯗ ꯀꯥꯞꯍꯟꯈꯤꯕꯗꯒꯤ ꯊꯣꯛꯄꯅꯤ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯃꯁꯨꯡ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯃꯛꯇꯗ ꯂꯥꯌꯦꯡ ꯆꯠꯊꯗꯨꯅ ꯂꯩꯕ ꯑꯉꯥꯡ 5ꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ HIV ꯏꯟꯐꯦꯛꯇꯦꯗ ꯑꯣꯏꯔꯕ ꯕꯨ ꯈꯪꯗꯗꯨꯅ ꯀꯥꯞꯍꯟꯕꯗꯒꯤ ꯑꯉꯥꯡ 5ꯃꯛ HIV positive ꯑꯣꯏꯔꯛꯇꯨꯅ ꯆꯥꯎꯅ ꯋꯥꯊꯣꯛ ꯊꯣꯛꯈꯤꯕ ꯑꯃꯁꯨꯡ ꯃꯤꯌꯥꯝ ꯄꯦꯟꯅꯈꯤꯗꯕ ꯊꯧꯗꯣꯛ ꯂꯩꯈ꯭ꯔꯕꯅꯤ꯫ इंटरनेशनल पाथोक्चरी जेएनजी प्रोटेस्ट मतुंगदा मार्च 5 पांथोकदौरिबा नेपाल मिखलदा हानगी पीएम मरी सरुक यागदौरी। नेपाल था मरी ममांगदा जेएनजी अकनबा प्रोटेस्ट तौदुना हानगी लेंगाक इंथुरबा मतुंगदा पॉपुलर लेंगाक अमा सेमनबा चही असिगी मार्च 5 पांथोकदौरिबा मिखलदा लेबाक अदुदा हाना प्राइम मिनिस्टर ओइरमलबा मियोय मरी तोंगान तोंगानबा कॉन्स्टिट्यूशन दगी नॉमिनेशन फाइल तौरक्तुना मिखल अदुदा सरुक यागदौरी। मखोगी मनुंगदा जेएनजी ने इंथुकिबा लेंगाकता प्राइम मिनिस्टर ओइरंबा KP ओली यावरी महागना डपा मंगा कॉन्स्टिट्यूएंसी दगी मीडियम ओइरिबनी। महागना कम्युनिस्ट पार्टी ऑफ नेपाल पॉलिटिकल पार्टी दगी नॉमिनेशन फाइल तौरखिबनी। अमरोमदा कम्युनिस्ट पार्टी ऑफ नेपाल गी ओइना ममांगदा प्राइम मिनिस्टर ओइरमनबा पुष्पांकल धरल प्रमचांसु सरुयारी महागना रुकुम ईस्ट कॉन्स्टिट्यूएंसी गी मीडियम ओइरिबनी। नेपाली कम्युनिस्ट पार्टी गी माइकेदगी रोइट 1 कॉन्स्टिट्यूशन की मीडियम ओइना लेबाक अदुगी प्राइम मिनिस्टर ओइरमलबा माधव कुमार अमसुंग गोरखा 2 कॉन्स्टिट्यूएंसी दगी प्रैक्टिशियल पार्टी दगी बाबूराम बतराय
हंतक मार्च 5 की मिखलदा असिदा मिरेप ओइगदौरिबनी मरक असिदा नेपाल की हाना प्राइम मिनिस्टर ओइरमलबा नेपाली कांग्रेस की शेर बहादुर दियुवा अमसुंग नेपाली कम्युनिस्ट पार्टी की दलनाथ खनालदी मिखल असिदा सरुक याररोय हाइना फोंदोकप लेख्रबनी हंदकी मिखल असी हौखिबा चाही की सेप्टेम्बर 8 प्राइम मिनिस्टर केपी ओलीना लुचिंगबा लेंगाक अदु नहासिंग लुचिंगबा जेनजी की अकनबे हिंसा यावर प्रोटेस्ट ना इंथुखिबदगी पांथोकेदौरिबनी जेनजी ना नेपाल दा लेखिबा चाही 15 सुरबा लेंगाक अदुगी लुचिंगबसिंग अदु पामद्रे लेबाक अदुदा सेंजा थुमजागी थबक लक्षिनबा ngamद्रे हाइरदुना अनौबा ओवनबा अमा लेबाक अदुदा पुरकनबा लकनरपदा अनौबा मियामगी खनबा लेंगाक अमा प्राइम मिनिस्टर ओइरमलबा शेर बहादुर दुर्यवेदी महाकी पार्टी मनुंगदा लेरिबा नहा लुचिंगबसिंगना मखाताना वोट लेप्तनबा खंगनखिबदगी लापथोखिबनी पार्टी अदुना नौना खनखिबा प्रेसिडेंट गगन थापाना महापु हंदकी मिखल असिदगी पोथारो हाइरपदगी महाकना दलेदुरा कॉन्स्टिट्युएंसीदगी निपालक सुबा ओइना मिरेप ओइनिंगलंबनी मिखल असि अतोपा मेयर अमदी लेंगाकी अवांग वफम पाइरंबा कया अमसु मिरेप ओइरी मालेमगी ओरिबा फिबम असी मचेत ताना कायरकलबनी मार्क कार्नी कनाडा की प्राइम मिनिस्टर मार्क कार्नीना स्विट्जरलैंड की दावोस पांथोकपा वर्ल्ड इकोनॉमिक फोरम दा मालेम असी यूएस ना लुचिंगबा लेंगाक असिना मचेत ताहलबनी हाइना फोंदोखरी महाकी यामना थौना फबा अमदी मनुंग हुटपा वाफम अदु मालेम की पॉलिटिकल अमसुंग फाइनेंशियल रिप्रेजेंटेटिव कयागी ममांगदा करिशु नाचुंगदना फोंदोखिबनी फोरम अदुदा यूएस की प्रेसिडेंट डोनाल्ड ट्रम्प ना वांगांगदबा नोंमा वालिंगै मार्क कार्नीना फोंदोखिबनी कार्नी की मफमदा डोनाल्ड ट्रम्प ममिंग अदु अतमना पंद्रबसु हौजिक लैरिबा मालिंगी ओरिबा फिबम असिदा मियामना यामना कन्ना पामना फोंदोकनिंबा वाफम अमा ओइरिबनी कार्नीना महाकी वारोल अदुदा कनाडाना ममांगदा लैरमलिबा इंटरनेशनल ऑर्डर अदुगी यामना कानाबा फंगदुना तंगदु लैताना अतोपा लैबाक सिंग मरी थमनदुना लैरमलिबनी अदुबु हौजिकती मदुगी ओना तैनबदा पुमनमक होंख्रे हाइरी अरोइबदा अवांग नोंचुप थंगबा नाइजीरिया की एम्बुस्चा लानमी मंगा अमसुंग पुलिस ऑफिसर अमा हातख्रे नाइजीरिया की अवांग नोंचुप थंगबा मफम अमदा चथरखिबा एम्बुस अमदा नाइजीरिया की लानमी मंगा अमसुंग पुलिस ऑफिसर अमा हातख्रे हाइना लानमी की माइकेदी की फोंदोरकली आर्मी की वांगलोय डेविड ना फोंदोरकपदा एम्बुस अदु निंथौकाबा नुमिता जमफारा स्टेट थोखिबनी लानमी सिंगी माइकेदगी यामना कन्ना थौना फना खुद हनखी लोइनना मनाक नकपदा लैबा मिचम कया अमा सोक्तनबा होटनबदा नोमै कापनबा अदुदा लानमी मंगा अमसुंग पुलिस ऑफिसर अमा सिखिबनी नाइजीरिया की अवांग नोंचुप अमदी अवांग मयाय थंगबा मफम सिंग खुलाई पाइबा सिंगना यामना तोइना एटेक चथबगुना ख्वाइदगी इरांग थोकनबा मफम अमा ओइरिबनी हौखिबा था खरा असिदा इंसर्जेंट ओइबा इरांग कया अमसु लैरिबनी मफम अदुदा मिचम कया फादुना अमदी सेल डिमांड तौदुना लाक्लिबनी मफम अदुदा लैरिबा ग्रुप अदुदा इस्लामिक स्टेट ग्रुप हाइना मिंथोंदुना इस्लामिक स्टेट वेस्ट अफ्रीका प्रोविंस हाइना मिंथोंख्रबनी हाइरिबा लुप असना युमलोनबा मफम सिंगा संदोक्तुना मिचम 1935 सेनख्रबनी हौखिबा थादा यूएस की माइकेदी अवांग थंगबा नाइजीरिया एयर स्ट्राइक चथदुना आईएस सिंगबु टारगेट तौखी एटेक अदु अफ्रीका की नोंचुप लैबाक अदुदा क्रिश्चियन की मथक्ता चथरिबा मियोट मिनै अदु लेंगाकना लाक्सिनबा ngamद्रे हाइबगी वाहौदनी अमरोमदा हौखिबा नोमाइजि नुमिता कादुगी स्टेट लैबा चर्च अनिदा लाई खुरुंबा लाकपा मियोय चामगा हुमफुगा हुमदोय खुलाई पाइबा सिंगना फादुना पुखिबगी थौदोक अमा लैरिबनी क्रिश्चियन एसोसिएशन ऑफ नाइजीरिया ना फोंदोरपै मतुंगिना एटेकर सिंग अदुना मशिंग यामना लाक्तुना चर्च सिंगी चंगफम अदु थिंजिलबा मतुंगदा लाई खुरुंबा लाकपा मियोय सिंग अदुबु मनाक नकपा मोंगसोंगलोमदा नोंमै चिंदोलदा होइदुना पुखिबनी हाइरी नॉर्थ ईस्ट विंडो टीवी ना संदोक्चरिबा नोंथिलगी पाव पाथोक्चबा मतंग असिदा लोइसिनजरे मियेंग ताबिखिबा पुमदा मपु अमुकसु हन्ना खोरमजरी।